Imphal East District ki Sagolbang Police Station ki manung sana laiba Pukhaw Ahluk Makha Lekai ki waiting set manaktagi khulai lalonbada sinabani haiba Bambaina lusingba ULF ki kedar ama yauna miyoi ahum security force na fagatpa ngamkre khulai lalonbada sinabani haiba miyoi sing adudi Pukhaw na Ahluk Makha Lekai digi laisang them inaukton sing atopa mingna afaw sahi kunga humdoi ni Pukhaw Nahruk Mayai Lekai digi ayakpam boyboi maitai atopa mingna isanta maitai sahi kuntaruk ni amasung Pukhaw Ahluk Awang Lekai digi naurem nausa maitai atopa mingna jinglakpa sahi kuntraga nipani mahak ambai na lusingba ULF ki kedar ni hairi makoi ahum dagi magazine ga loinana insas rifle ama 7.62 mm rifle maru nipan mobile phone ahum wallet ani ID card ani makoi ahum dagi phangmangamki Kumja lising ani kumari da Jiribam district ki Jaron village athokiba thogdok amada nupi ama hatkiba amadi yum mai tharambagi thogdok ta senabani haiba tongan ma lalonglup ani kedar ani National Investigation Agency NIA na fare NIA na thadorok serol amana hai faraba lalonglup ani adugi kedar sing adu Bisnupur amadi Thawal district tagini farba miyoi sing adudi Bisnupur district tagi nongthumba mairabani atopa amana Thawal district tagi Sagol Sem Saratomba atopa mingna Sursanda sing atopa mingna Pibani makoi animak jongsangkim koba nupi ama hatpada senabani hairi NIA na farba miyoi ani asi case asiga mari leinana tha asigi tang taraga taret fawa NIA custody da thamkigani hairi nakal amoromda NIA na lamdam asida thokliba irang asida mi hatpa amadi fabada senabani haiba KCP PWG gi kedar ama NIA na fare farba KCP PWG gi kedar asi Thawal district ki Thawal pakhang khong lerak-tagi Waikhom Rohit Singh ni farba miyoi asi kumja lising ani kulumdoi gi November thada mi phaba amade mi hatpada senaba miyoi ni hari thogdok aduga mari leinana NIA na case ama lising ani kumari gi February thada lakhot khibaga loinana thigarpigi thabok chatharakpani hari tha asigi tang kundagi kungamari fawa ukul district ki humpungi Bakshi ground na pangthokkodoriba Siroi Lily Festival asida maitai singna kuki khul fauduna Siroi Lily Festival da saruk yabe yaroi haina kuki zo village volunteer isan zone akanwa wafam phongdorokli serol asina makhata na hai kumja lising ani kulumdoi gi megi tang ahum dagi horokkiba irang asina maram oirega kuki miyam na ngasi su awaba kaya mayok naduna leiri Imphal Valley da maitai singna kuki gi yum amadi church kaya mai thaduna manghan tagan giba thogdok adu kuki miyam na kawbo leitri India lenga na kuki miyam da separate administration pidiba fawa maitai sing kuki khul fawraga Siroi Lily Festival chatpa yaroi amadi kuki singna su Maitai khul amadi Maitai gi lamda khungun taba yaroi karigumba Maitai singna kuki zo village volunteer eastern zone hariwa wafam asida kuki gi lam phawraga chalamba tarabadi maduda thoklakpa apha phatagi tekchak kumba masana pujagadabani loirana Siroi Lily Festival asida naga tangkhul phuruk ki miyoi singna chathok chasin tawada kuki singna athingba leite adubu naga tangkhul gi miyoi singna makhoi gi awaba ubiu haiba wafam cherol asina makha tari Justice Bhushan Ram Krishna Gavai ngasidagi India gi Yankai ganithoi suba Chief Justice oina wasak lawragani Rashtrapati Bhavan da akhanaba thoram amada India gi President Draupadi Murmu na Bhushan Ram Krishna Gavai bu anoba Chief Justice oina wasak lawgani Chief Justice Rajiv Khanna gi matam ngarang loikhibaga loinana nauna BR Gavai bu Chief Justice oina pham pairagani